ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯣꯏꯕ ꯊꯤꯕ꯫ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯇꯝ ꯑꯃꯗ ꯕꯦꯅꯥꯔꯁꯇ ꯕ꯭ꯔꯍꯃꯗꯠꯇ ꯀꯧꯕ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯆꯍꯤ 70 ꯁꯨꯕꯗ ꯃꯍꯥꯛꯅ ꯇꯀꯥꯁꯤꯂꯥ ꯀꯧꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ-ꯃꯁꯤꯡ ꯕꯤꯗ꯭ꯌꯥ ꯇꯝꯕ ꯂꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯝꯃꯤ ꯑꯃꯗꯤ ꯑꯆꯨꯝꯕꯇ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯏꯔꯕ, ꯏꯅꯥꯛ ꯈꯨꯟꯕ, ꯑꯁꯣꯟꯕ, ꯑꯀꯟꯕ, ꯅꯍꯥ ꯑꯍꯜ ꯈꯥꯏꯗꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯇꯧꯕꯅ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯁꯤꯡ ꯑꯗꯨꯁꯨ ꯑꯆꯨꯝꯕꯇꯪ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯔꯥꯟꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯥꯏ ꯄꯥꯛꯍꯜꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯅꯁꯨ ꯑꯔꯥꯟꯕ ꯀꯦꯁ ꯄꯨꯗꯨꯅ ꯀꯣꯅꯨꯡꯒꯤ ꯋꯥꯌꯦꯜꯁꯪꯗ ꯂꯥꯛꯂꯝꯗꯦ꯫ ꯋꯥꯌꯦꯜꯁꯪꯗꯨꯗ ꯃꯊꯧ ꯇꯧꯔꯤꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯝꯗꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ, ꯃꯔꯝꯗꯤ ꯋꯥꯌꯦꯜꯁꯪꯗꯨꯗ ꯋꯥꯀꯠꯄ ꯃꯤ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯕ꯭ꯔꯍꯃꯗꯠꯇꯅ ꯈꯜꯂꯝꯃꯤ, ꯂꯩꯕꯥꯛꯁꯤꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯋꯥꯌꯦꯜꯁꯪꯁꯤꯗ ꯋꯥꯀꯠꯄ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯤꯕꯁꯤ ꯑꯩꯅ ꯑꯆꯨꯝꯕꯈꯛ ꯇꯧꯕ ꯑꯁꯤꯒꯤ ꯑꯣꯏꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯊꯤꯔꯨꯔꯒꯦ꯫ ꯑꯩꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯊꯦꯡꯅꯔꯕꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯁꯦꯝꯗꯣꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯗꯨ ꯍꯥꯏꯕꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯗꯨ ꯍꯥꯏꯕꯤꯔꯛꯇꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯦꯟꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯂꯝꯃꯤ꯫ ꯕ꯭ꯔꯍꯃꯗꯠꯇꯅ ꯈꯜꯂꯝꯃꯤ, ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯤꯕꯁꯤ ꯃꯈꯣꯏꯅ ꯑꯩꯍꯥꯛꯄꯨ ꯀꯤꯕꯗꯒꯤ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯇꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯪꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯕ꯭ꯔꯍꯃꯗꯠꯇꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯇꯥꯛꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯍꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯩꯕ ꯁꯅꯊꯣꯡ ꯇꯥꯟꯅ ꯆꯠꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯒꯨꯟꯗꯨ ꯍꯦꯟꯅ ꯑꯗꯨꯝ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯕ꯭ꯔꯍꯃꯗꯠꯇꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯁꯤꯟ ꯊꯨꯡꯅ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯊꯤꯔꯨꯔꯕꯁꯨ ꯀꯅꯥꯅꯁꯨ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯗꯨ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯊꯥꯖꯕ ꯂꯩꯔꯛꯇꯕꯗꯒꯤ ꯀꯣꯅꯨꯡꯗ ꯍꯜꯂꯒꯦ ꯈꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯁꯥꯂꯥ ꯀꯧꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯕ꯭ꯔꯍꯃꯗꯠꯇꯒꯨꯝ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯑꯃꯠꯇ ꯍꯥꯏꯕꯤꯗꯕꯗꯒꯤ ꯂꯩꯕꯥꯛ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕ ꯊꯤꯔꯝꯃꯤ꯫ ꯇꯥꯟ ꯆꯥꯟꯅꯕꯗꯒꯤ ꯃꯍꯥꯛꯀ ꯕ꯭ꯔꯍꯃꯗꯠꯇꯒ ꯑꯄꯤꯛꯄ ꯂꯝꯕꯤ ꯑꯃꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯄꯤꯛꯄꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯅꯤꯗꯨ ꯊꯩꯅꯕꯒꯤ ꯃꯐꯝ ꯂꯩꯔꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯅꯤꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯅꯤꯗꯨ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯥꯂꯤꯀꯥ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯕ꯭ꯔꯍꯃꯗꯠꯇꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ, ꯅꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯍꯜꯂꯣ꯫ ꯕ꯭ꯔꯍꯃꯗꯠꯇꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯑꯣꯏꯅ ꯃꯅꯤꯡ ꯍꯜꯂꯣ꯫ ꯑꯩꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯕꯅꯥꯔꯁ ꯂꯩꯕꯥꯛꯀꯤ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯕ꯭ꯔꯍꯃꯗꯠꯇ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯂꯤꯀꯥ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣ ꯑꯩꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯀꯣꯁꯥꯂꯥ ꯂꯩꯕꯥꯛꯀꯤ ꯑꯐꯥꯎꯕ ꯅꯤꯡꯊꯧ ꯃꯥꯂꯤꯀꯥ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯍꯜꯂꯣ, ꯅꯍꯥꯛꯀꯤ ꯅꯤꯡꯊꯧꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ꯫ ꯕꯦꯅꯥꯔꯁꯀꯤ ꯅꯤꯡꯊꯧ
ꯕ꯭ꯔꯍꯃꯗꯠꯇꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯀꯔꯤ ꯇꯧꯕ ꯇꯥꯏ? ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯂꯩꯔꯦ, ꯂꯝꯕꯤ ꯑꯃꯗꯤ ꯂꯩꯔꯦ꯫ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯒ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒ ꯀꯅꯥꯅ ꯆꯍꯤ ꯍꯟꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ꯫ ꯆꯍꯤ ꯍꯟꯕ ꯅꯤꯡꯊꯧꯗꯨꯅ ꯂꯝꯕꯤꯁꯤꯗ ꯆꯠꯆꯔꯅꯤ, ꯑꯗꯨꯒ ꯈꯔ ꯅꯍꯥ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯂꯝꯕꯤꯗꯨ ꯄꯤꯍꯜꯂꯒꯦ꯫ ꯃꯍꯥꯛꯅ ꯃꯥꯂꯤꯀꯥ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯆꯍꯤ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯊꯤꯒꯠꯅꯔꯨꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧ ꯑꯅꯤꯃꯛꯀꯤ ꯆꯍꯤꯗꯨ ꯃꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯕ꯭ꯔꯍꯃꯗꯠꯇꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯂꯤꯀꯥ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯀꯤ ꯄꯥꯛ ꯆꯥꯎꯕ, ꯂꯥꯟꯃꯤ ꯃꯁꯤꯡ, ꯃꯔꯟ ꯃꯊꯨꯝ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯤꯡꯆꯠꯀꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯁꯨ ꯅꯤꯡꯊꯧ ꯑꯅꯤꯃꯛꯀꯤ ꯑꯝꯍꯥ ꯑꯣꯏꯅ ꯃꯥꯟꯅꯔꯝꯃꯤ꯫ ꯕ꯭ꯔꯍꯃꯗꯠꯇꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯜꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯤꯡꯊꯧ ꯑꯅꯤꯁꯤꯗ ꯑꯆꯨꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯧꯕ ꯃꯤꯗꯣ ꯑꯗꯨꯗ ꯂꯝꯕꯤꯁꯤ ꯄꯤꯅꯔꯁꯤ꯫ ꯃꯥꯂꯤꯀꯥ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯃꯥꯂꯤꯀꯥꯗꯤ ꯑꯀꯟꯕꯕꯨ ꯑꯀꯟꯕꯅ, ꯑꯇꯞꯄꯕꯨ ꯑꯇꯞꯄꯅ, ꯑꯐꯕꯕꯨ ꯑꯐꯕꯅ, ꯐꯠꯇꯕꯕꯨ ꯐꯠꯇꯕꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯏꯅꯤꯡꯊꯧꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯂꯝꯕꯤ ꯄꯤꯌꯨ꯫ ꯕꯦꯅꯥꯔꯁꯀꯤ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯑꯐꯕ ꯃꯒꯨꯟꯂꯥ? ꯑꯇꯣꯞꯄ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ, ꯃꯥꯅꯤ꯫ ꯕ꯭ꯔꯍꯃꯗꯠꯇꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯒꯨꯟ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯑꯔꯥꯟꯕꯗꯤ ꯀꯔꯤꯅꯣ? ꯃꯥꯂꯤꯀꯥ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧꯗꯤ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯗꯦ꯫ ꯅꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯒꯨꯟꯁꯤꯡꯗꯨ ꯑꯃꯨꯛ ꯍꯥꯏꯔꯛꯎ꯫ ꯕ꯭ꯔꯍꯃꯗꯠꯇꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯁꯥꯎꯕꯕꯨ ꯑꯇꯞꯄꯅ, ꯐꯠꯇꯕꯕꯨ ꯑꯐꯕꯅ, ꯃꯤꯅꯝꯕꯕꯨ ꯑꯆꯨꯝꯕꯅ ꯄꯥꯎꯈꯨꯝ ꯄꯤꯕꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯒꯨꯟꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕ ꯂꯝꯕꯤ ꯄꯤꯌꯨ꯫ ꯑꯁꯨꯝꯅ ꯕ꯭ꯔꯍꯃꯗꯠꯇꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯤꯡꯊꯧ ꯃꯥꯂꯤꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯝꯃꯤ, ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯃꯈꯣꯏꯒꯤ ꯁꯒꯣꯜꯗꯒꯤ ꯂꯧꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯕ꯭ꯔꯍꯃꯗꯠꯇꯗ ꯂꯝꯕꯤꯗꯨ ꯄꯤꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯡꯂꯨꯛꯅ ꯍꯥꯏꯖꯔꯤ꯫